माइरोई क्या फूबा मिचम क्या सेंट्रल फोर्स इन RAF ना ओटपन नईबा नोंमै ना फाव नमगा अखोई डबल बेरे ना फाव नमगा काप लगा सेगा अदो यौना सोलो फाव मी ख लायंग नबा पैसा पीगने हाइसे मा अलमाना फोन लगा लायंग नबा पैसा पीबजे हेक्ते याब्रा मियोय बगी पुनसे अदो के मतिक थवाई ममन याम अदु म फिल्म ने अदु पैसा पी खरा पीरकान यादुरिब्रा अदु नते खोना पामजरी दे अथोबदा लिंगाक्सिना हुजिक थोलिबा इशू से मसी लोइसनबा थबक पाइखत पीबदुने खोना पामिदे थमोइदा असुकी मतिक पेनदबा फावदोना मखोय अनिगी मिहात असिदा सेनबा खुदिमकु अथुम मतमदा उथोकपीदुना अकप चेराक मिया ममांग पीबीदुना ममा ओबी एखोय म्यामगी कितंग अवाबा से कोखनबियु हाना ngasi मीडियागी थोंगदा अनन हाजरी अदुगा कुकी मिलिटेंट सिंगना मणिपुर दा सेपरेट एडमिनिस्ट्रेशन तालुकपसे मसिगे वहान थोक लेत्रे मसे अखोय मैतै मसेंदा खन्नबगी मोंग सथरगले मसिगी लेंगांग ना थुव मतमदा वरोसन थोकपियु करिगदमुता मियात पसिंगजी हुजिफा पुथोकता लेबिरिबनो नोंगाजता दर छात्र सिंगसिना छात्रगी हव मसबदा करिगे मणिपुर की कमांडो पुलिस अमदी मयांग लान मिसिंग सिंगना करी आंगांग सिंगदा मिने जथदना अदुगे मतिक तमथिना नोमे का पामदी यार गैस का पकया तौगिदना अशोक नंगन बिसि करी बरंगिनो हाना निंखा तमना लेजरंबा 1949 दा इंडिया दा तिंखिबदो अदुगी ममांग लेरंबा मी मेजर पॉलिटिकल स्टेटस तो मदुदा कोई लहनगिरो अखोई अमु हन्ना इंडिया दा यचररोय इंडिया ना कोई मिटोप अमगुम उरगदी अखोई खाइदोफिरो हाइबो वाफम असे असी मणिपुर दा लेइबा मिसम मियाम खुदिमकी पुमिंदगी थोलकपा वाफम दुनी गसी मियाम ममांग फोंदोरै हेमनजीत अमदी लिंथोय ngамbi जून जुलाई की तांग तरुक्तगी थीबा खंगदन मफम खंगना लेरखिबदो हंदक सोशल मीडिया दा मखोय अनिगी असीबा हक्चांग ओइना तेंगना फावबद ngasi मणिपुर सरकार अमदी इंडिया सरकार ना करिमता थौसाबीदन लेबा हाइबसे अखोय यामना पेंजे देंगसी मणिपुर पुमदा लेबा ममा खुदिंग मगना थमोइदा असुकी मतिक पेंदबा फावदोना मखोय अनिगी मिहात असिदा सेनबा खुदिमकु अथुम मतमदा उथोकपीदुना अकप चेराक मिया ममांग पीबीदुना ममा ओबी अखोय म्यामगी कितंग अवाबा से कोखनबियु हाना ngasi मीडियागी थोंगदा अनन हाजरी अदुगा नरेंद्र मोदी ममित उदबा मना पंगबा मरोन थोक्तबदो ngasi masi मखोय मरोन थोक्तबा यारोय ममित उदबा यारोय मना तादबा यारोय अमदी अमित शाह महाचु ममित उदबा मना तादबा मरोन थोक्तबा यारोय मणिपुर की चीफ मिनिस्टर एन बिरेन महाचु मना तादबा मरोन थोक्तबा ममित उदबा यारोय हाना ngasi मणिपुर दा लेरिबा ममा ओबी खुदिंग मंगना अपुन खला ओइना लाउदुना मखोय अनिबु हातम यातपसिंग अथु मतमदा जेराक पिगदबनी हाइदुना अखोय मीडिया सोंगा अखोय ngasi famjariba sit in protest masiki wahan thokti hantak mahairoi ani अखोय gi isa hemanjil amadi linthoi ngambibu kuki militant singna yamna tamthina hatopi gi baibase सारम चटपा मखोइना तौगदबा थबंगनी मसी अखोय यामना नुवाइजदे अखोय पेंजदे अदुगा हुजी हुजी कुकी मिलिटेंट सिंगना मणिपुर दा सेपरेट एडमिनिस्ट्रेशन तालुकपसे मसी के वाहन थोक लेत्रे मसी अखोय मैतै मसेंदा खन्नबगी मोंग सथरगले मसी लेंगांग ना थुव मतमदा वरोसन थोकपियु मिहात पुथोकपियु अखोय शांति पामी हाबो वाफम से अखोय थमजगे अखोइना ngasi khangabok apunba maira paibi lupna phamjariba wakan mifam asi hokhiba july gi tang 3 ta mafam khangdana mangkhraba maheroi ani haibadi hijam linthoi ngambi amadi hijam hemajit hairiba maheroi ani asina mafam khangdana mangkhiduna ngasi phawba thibam khangdana leiraba matungda ikhang khanghodana angang ani asigi asiba hakchang oina फोटो वीडियो वायरल होइलाको आसी एकोइ खांगबो मेरा पाइबे अपुनबो लुमना अदुकी मते कंडेम तवि मसे यामने जाजनिंगदे महिरोय तुंगी मिरोन ओइगदोरिबा महिरोय अनि असिबो मिनुंग सिलैतना ओकी लालहोबो सिंगना तमथिना मिउट मिने अमगी मखादा यामना तमथिना मिनुंग सिलैतना मिओइबगी मिनुंगसि यावदना मिहाथीना हालगा मयाम मणिपुर मियाम अमदी लेबाग मियामदा
यामना थवोइदबा मवोंगदा उहलकपसे एकोइ खांगबो अपुन मैरा पाइबी लुमना यामना कंडेम तवी अदुगा मासिगी मिहाटपा मिसकसिंग असे अथुबो मतमदा एकोइ सार सेम बिरेना पाबुंग बिरेना अथुबो मतमदा मिहाटपसिंग असे थिबिदुना मिहाटपसिंग असे दंदी पिबियो गरिगुंबा दंदी पिददना नमसिंदना सुम लेबा तारगदी एकोइ खांगबो अपुन मैरा पाइबी लुम अमदि कलकी ऑर्गेनाइजेशन पुन्ना पुनसनदुना अकनबा खोंजंग अमग लोइनना एकोइ हनबा लेतना थौना लेना सैबा कीदना इमा लेबा कीदमता अमदि महिरोय इसा सिंगी दमकता मामा खुदिंगमंगना सैबा कीदना लेपकनी हाइबसे पाबुंग बिरेन गी मफम दंगसी मीडिया की थोंग द थमजरी चामग कुंतरेलक सुबह लमयान भाई इराबोट निशिंग थोरम हरोक डेवलपमेंट क्लब ICC क्लब न सिलगा ngase अखोय हरोक पात्रिंग आउथन कम्युनिटी हॉल दा पांगथोक जबनी अखोय न ngasi पांगथोलिबा थोरम से ngasi दि मणिपुर गी तंगदु लेताद्रबा कांगखोंग चाइरबा अदुगम लोय कोई मिहात मिपुंतना थल्लबा युम कई मानचांग कया मई थाग्रबा असु यौना वार कांसिदा ngasi गी मतम से कोई इराबोट कुंबलु चिंगबा ngasi दि मणिपुर दा मथौ तागलेबा मागुंबलु चिंगबा लेतबा अदुगा कोना थोरमदि पांगथोकबा मागुंबलु चिंगबदि कोई थोलप ngam ngasi मणिपुर दा लेइबा मियाम गी मियोनेना लेइबा सिंगसिना असि यौना फिबम सोक्सिलबा मियोय क्या सिरबा असिगुंबा फियम सिदा कुकी नाको टेररिस्ट सिंगसिना मैतै सिंगदा तमननि अटैक तोरा काना मैतै गी चिरनाव मयाम मा मैतै गी नुपी मयाम मा युम कई क्या मांगता अलिबा नुपी क्या इज्जत महलिबा दुगा नौरब नौजरीबा ममन यामब थवाई क्या पिखमनालबा सिफावबदा मतिंग लेना थवक तोबा ngamdaba मणिपुर गी लेंगाक असे अखोय लेतबगा चप मनरे पिया लाकबगा चप मनरे यामना पुनिंग नुसिनिंगाय ओइबा जुलाई गी डेट 6 ता लिथोय ngambi amadi hemjet mangkhaba matungda ngarang na net tharakpadagi photo moi siramdai amadi halaba matung oiba photo viral thola kana ngasidi manipur gi miyam je khangma ngamdana ekoi gi mas khangma ngamgi pankhai lal kanda akoi masen onsinabagi film dala isi kanan oilina kanda lengak sibu luchingliba home bari ba chief minister birena sigumloba phibam mase tahalakpune mangna mating leina karigumba lengak sibu sasan tawbanga mamlaba mating leina mangna thengnaba ngamamba targade ase asiyona mi siriba asiyona wa phibam da tarse taramoyeba स्टेट के ओनसो ngasi मांगना सो पांगथोक पिरि मणिपुर लेंगा से मांगना लुचिंग बिरि बनि मांगना सो इराबोट की निंगसिंग थोरम से पांगथोलियाबा अदुबा आइना अमदि ICC क्लब की वॉलंटियर सिंगना हैरो की मियामना मणिपुर मियामना हिंगबो वांगदे करमबो वाखलवंदा करी इराबोट की थोरम मदु पांगथोलिबनो पुनिंगददि वाखलददि करिगुम इराबोट की वाखलन मचेत अमता सुदबा मानमो मोंगद माइरोय के फुबा मिचम के सेंट्रल फोर्स इन RAF ना ओटपन नैबा नोंमैना फावब नमगा अखोई डबल बेरेना फावब नमगा कापलग कोई सेगा अदु यौना सोलो फावबरा मी ख लायंगबा पैसा पीगने आसे मा अलमाना फोन लगा लायंगबा पैसा पीबे हेक्ते याब्रा मियोयबगी पुनसे अदु के मतिक थवाई ममन याम अदुगुम फियमने अदु पैसा पी खरा पीरकान यादुरिब्रा अदु नते खोना पामजरी दे अथोबदा लिंगाक्सिना हुजिक थोलिबा इशू से मसी लोइसनबा थबो पाइखत पीबदुने खोना पामिदे मी सिबगी पैसा पीबदु नते रुपी जन मांगनबगी पैसा पीबदु नते मी सोअनबगी मी फुबगी पैसा पीरगा लायंगबदु नते खोना पामिदे मखाताना चथानदबा मतिंग थोंना नुपा थोंना हुजिक थोलिबा इशू से लोइसलनबा अदुगा मणिपुर दगी कुकी नाको टेररिस्ट सिंगजा मरु फंगना तखोअनबा ngamba सेंटर ना सिगुंबा खोगी मणिपुर दा मखाताना अदुम मी हानहनबा याबा मोंग हुजिक तौरिबा थबकसे माना चपचना थिंगनबा ngambam jangaw ngamdradi famloina thado ngamdradi ngamdrain haidolo मणिपुर मियामना मदु थिंगना बाय खोय सेम सारगा लैया मसे हाइजनी
ꯑꯃꯗꯤ ꯏꯆꯥ ꯍꯦꯃꯖꯤꯠ ꯑꯅꯤꯕꯨ ꯃꯤꯗꯨꯝꯁꯤ ꯂꯩꯇꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯠꯄꯁꯤꯡꯗꯨ ꯄꯨꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯥꯁꯤ ꯇꯧꯗꯅ ꯍꯥꯠꯄꯤꯌꯨ ꯃꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤ ꯈꯤꯇꯪ ꯏꯪꯕ ꯌꯦꯡꯒꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯌꯥꯠꯄꯁꯤꯡꯁꯤ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯛꯇꯅ ꯂꯩꯕꯤꯔꯤꯕꯅꯣ ꯅꯨꯡꯉꯥꯏꯖꯗꯗꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯁꯥꯇ꯭ꯔꯒꯤ ꯏꯍꯧ ꯑꯃ ꯆꯠꯆꯕꯗ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯃꯥꯟꯗꯣ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯌꯥꯡ ꯂꯥꯟꯃꯤꯁꯤꯡꯁꯤꯡꯁꯤꯅ ꯀꯔꯤ ꯑꯉꯥꯡꯁꯤꯡꯗ ꯃꯤꯅ ꯆꯠꯊꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯃꯗꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯀꯌꯥ ꯇꯧꯕꯤꯗꯅ ꯑꯁꯣꯛꯄ ꯅꯪꯍꯟꯕꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯁꯤ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯥꯔꯦꯞꯁꯤꯡ ꯄꯨꯊꯣꯛꯇꯗꯅ ꯃꯤꯌꯥꯠ ꯃꯤꯅꯩ ꯃꯌꯥꯝ ꯑꯃ ꯆꯠꯊ ꯂꯩꯕꯁꯤꯕꯨ ꯂꯩꯉꯥꯛꯁꯤ ꯀꯔꯝꯕ ꯊꯧꯁꯤꯟꯅꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯅꯤ ꯄꯨꯟꯁꯤꯟꯅꯔꯦ ꯍꯥꯏꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯁꯤꯟꯕꯤꯔꯛꯇꯅ ꯃꯅꯤꯄꯨꯔꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯝꯇ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯕꯤꯑꯥꯔꯁꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯈꯣꯡꯖꯣꯝ ꯁꯥꯔꯀꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯐꯣꯔꯝꯅ ꯁꯤꯟꯖꯔꯒ ꯈꯣꯡꯖꯣꯝ ꯁꯥꯔꯀꯜꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒ ꯄꯨꯟꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯖꯔꯤꯕ ꯑꯁꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 6ꯇꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯜꯂꯛꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯃꯒ ꯁꯥꯇ꯭ꯔꯤ ꯑꯃꯒ ꯑꯉꯥꯡ ꯑꯅꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯥꯠꯇꯣꯛꯑꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯅꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯈꯣꯏꯁꯥꯎꯅꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤꯉꯩ ꯆꯔꯛꯇ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯕ ꯃꯈꯣꯏꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯃꯌꯥꯝꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯉꯁꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯊꯥ 5 ꯐꯥꯖꯤꯜꯂꯛꯑꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯨꯝꯃꯩ ꯊꯥꯕ ꯅꯆꯤꯡꯕ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯤꯁꯤꯡ 50ꯒꯤ ꯃꯊꯛꯇ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯗꯅ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯣꯡꯃꯩ ꯄꯥꯏꯕꯁꯨ ꯅꯠꯇꯕ ꯏꯆꯝ ꯆꯝꯖꯕ ꯁꯥꯇ꯭ꯔ ꯑꯉꯥꯡꯁꯤꯡꯗꯨꯕు ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨꯅ ꯐꯥꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯒ ꯃꯈꯣꯏꯅ ꯍꯥꯠꯄꯒꯤ ꯐꯣꯇꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯗ ꯂꯩꯔꯝꯕꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨꯒꯤ ꯃꯤꯁꯤꯗꯨꯒꯤ ꯃꯥꯌꯣꯛꯇꯅꯤ ꯉꯁꯤ ꯂꯦꯞꯄꯤꯕ ꯃꯗꯨꯗ ꯃꯈꯣꯏꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯗꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯃꯥ ꯃꯌꯥꯝꯅ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯅ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯇꯅ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯎꯔꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯑꯩꯈꯣꯏꯒꯤ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯄꯥꯏꯗꯅ ꯊꯣꯛꯂꯛꯄ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝ ꯔꯕꯔ ꯕꯨꯂꯦꯠꯅꯆꯤꯡꯕ ꯀꯥꯞꯇꯅ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯁꯣꯛꯍꯜꯂꯤꯕ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯣꯛꯏꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯁꯣꯏꯅꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨꯁꯨ ꯂꯦꯞꯀꯗꯕꯅꯤ ꯃꯗꯨ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯔꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯃꯥ ꯃꯌꯥꯝꯅ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯂꯥꯜ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯃꯗꯨ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯣ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯌꯨ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯥ 5 ꯐꯥꯔꯛꯀꯗꯧꯔꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯂꯦꯞꯄꯨ ꯁꯨꯗ ꯂꯩꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯨꯒꯤ ꯆꯞ ꯆꯥꯕ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯀꯦꯝꯞꯗ ꯊꯝꯃꯒ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯄꯅꯤꯁꯃꯦꯟ ꯇꯧꯒꯗꯕ ꯑꯗꯨ ꯇꯣꯛꯑꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝꯕ ꯌꯦꯡꯉꯤꯕ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯇꯥꯔꯒ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯇꯅ ꯀꯣꯏꯗꯅ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯕꯗ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕꯒꯨꯝ ꯉꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯏꯟꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯦ ꯏꯟꯗꯤꯌꯥꯒꯤ ꯌꯦꯛꯅꯕꯒꯨꯝꯅ ꯎꯔꯤꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯗꯣ ꯉꯁꯤꯗꯤ ꯊꯣꯛꯂꯛꯑꯦ
ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥ ꯅꯠꯇꯕ꯭ꯔꯥ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯀꯣꯏꯁꯟ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯪꯉꯤ ꯍꯧꯖꯤꯛꯁꯨ ꯍꯪꯉꯤ ꯃꯈꯥ ꯇꯥꯅꯁꯨ ꯍꯪꯉꯛꯈꯤꯒꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯐꯪꯉꯤꯕ ꯁꯤꯇꯤꯖꯟ ꯑꯃꯒꯤ ꯔꯥꯏꯠꯇꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯃꯤꯆꯝ ꯃꯤꯌꯥꯝꯗꯁꯨ ꯆꯞ ꯆꯥꯅ ꯐꯪꯍꯟꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯖꯔꯝꯕ 1949ꯗ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄ꯭ꯔꯤ ꯃꯦꯖꯔ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯇꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯍꯟꯕꯤꯔꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯏꯟꯗꯤꯌꯥꯗ ꯌꯦꯠꯆꯔꯔꯣꯏ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯎꯔꯒꯗꯤ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯄꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯐꯝꯗꯨꯅꯤ ꯉꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯨꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯏꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯛꯊꯣꯛꯇꯅ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯕ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔ ꯑꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯏꯕ ꯌꯥꯔꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯆꯠꯂꯒ ꯇꯥꯜꯂꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯅꯠꯇꯕ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯑꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯕ